Khetrigao Assembly Constituency ge hanagi MLA Nahakpam Indrajita Lona Thingkraba Lalholub KCP MC Progressive na sirakliba maral ase yumpam yaudamani amati lub asina mangonda pigani haina lauthokriba cheirak adu handokpiu haina ngasi Naharup Awang Lekai ge Maira Paibi Singna Naharup Awang Lekai ge Kaithal Sangda Wakat Mifam Chatakre Wakat Mifam Aduda Saruk Yakibi Maira Paibi Amanahai Khetrigao Assembly Constituency ge hanagi MLA Nahakpam Indrajit ase Manipur lengak na chamsilakiba War on Drugs campaign da magok thongna Saruk Yaduna Mayai Kaba Chinjak ke Mayokta Matam Kayagi Mamangdagi Thabak Tawduna Lakiba Luchingba Amane Adubu KCP MC Progressive na Mahaki mathakta sirakliba maral ase miyamna yaba ngamloi hanadagi haunasu luchingba asigi mathakta drug ka mari leinaba case amata lekhidre maram aduna KCP MC Progressive na khongpham ase handuktuna wakal taminaduna warushin amapur nanaba hotnabiyo hainasu mahakna makata na phungdokhe Khetrigao kendagi ex MLA oina leiba Nahakpam Indrajit mafamda drug ka mari leinaba maral kayasi basi yaningburi habjaba wakat mifamni ngasiba uda akoina khangakpadagi asigumba drug ka mari leinaba case amata su thengnajarakti aduga Khetrigao kendra asida su mangna ihalana MLA oina karakpa matamda su war on drugs se mangna makok thangaga thingduna su lakpa misak amani hairiba misak asida asigumba siriba maral ase hantu khongbom khara hantu ki haiduna KCP Progressive ki isil icha singda khoina ahakpa sera adu khara gyan taminaraga karino haibado khangminaraga warosin do purangnabugi namukta mongonda siriba marala se yajaningdabagi damukta khoina ngasi wakat mifam se phamjabani